ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯐꯅꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯅꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯒꯟꯖꯥ ꯄꯥꯔꯇꯤ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯑꯋꯥ ꯄꯣꯊꯥꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯐꯅꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯒꯟꯖꯥ ꯄꯥꯔꯇꯤ꯫ ꯃꯇꯝꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9ꯃꯨꯛ ꯇꯥꯔꯤ꯫ ꯅꯤꯂꯃꯅꯤ, ꯕꯨꯕꯣꯜ, ꯗꯣꯅꯣ ꯑꯃꯗꯤ ꯃꯦꯔꯥ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯁꯤ ꯈꯣꯡꯅꯥꯡ ꯑꯃꯒꯤ ꯃꯈꯣꯡꯗ ꯄꯨꯜꯂꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯒꯟꯖꯥ ꯊꯛꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯈꯣꯏ ꯃꯔꯤ ꯑꯁꯦ ꯂꯥꯡꯐꯩ ꯆꯠꯂꯦ ꯆꯠꯃꯤꯟꯅꯩ, ꯂꯧ ꯁꯨꯔꯦ ꯁꯨꯃꯤꯟꯅꯩ, ꯍꯤꯡꯈꯣꯜ ꯀꯣꯏꯔꯦ ꯀꯣꯏꯃꯤꯟꯅꯩ꯫ ꯃꯌꯥꯝꯅ ꯃꯈꯣꯏꯁꯦ ꯒꯟꯖꯥ ꯄꯥꯔꯇꯤ ꯍꯥꯏꯔꯒ ꯈꯪꯅꯔꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯊꯣꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯑꯁꯤꯗ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯍꯥꯏꯒꯗ꯭ꯔꯥ, ꯂꯛꯅꯕꯤꯕ ꯍꯥꯏꯒꯗ꯭ꯔꯥ, ꯃꯌꯥꯝꯅ ꯃꯈꯣꯏꯗ ꯁꯤꯔꯕꯁꯨ ꯅꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯁꯤꯃꯤꯟꯅꯈꯣꯀꯣ ꯍꯥꯏꯗꯨꯅ ꯍꯦꯛ ꯂꯛꯅꯩ꯫ ꯃꯇꯝ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯁꯤ ꯂꯧꯁꯪꯗꯅ ꯑꯌꯥꯝꯕ ꯂꯩ꯫ ꯃꯗꯨꯗꯅ ꯃꯈꯣꯏꯅ ꯈꯔ ꯊꯛꯄ ꯆꯥꯕ ꯅꯨꯡꯉꯥꯏꯕꯒꯤꯅꯤ꯫ ꯌꯨ ꯂꯥꯡꯗꯤ ꯀꯌꯥ ꯊꯛꯇꯦ ꯃꯈꯣꯏꯒꯤ ꯍꯥꯏꯕꯕꯨ ꯒꯟꯖꯥ ꯑꯁꯤꯅ ꯂꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤꯁꯤꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯁꯤꯗ ꯒꯟꯖꯥ ꯆꯤꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯃ ꯄꯔꯞ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯀꯅꯥꯒꯤ ꯑꯉꯥꯡꯁꯤꯡꯅꯣꯅꯦ ꯃꯁꯤꯗ ꯂꯩꯔꯤꯕꯁꯤꯕꯨ? ꯉꯁꯤ ꯑꯁꯤ ꯂꯝꯇꯥ ꯊꯥꯡꯖꯒꯤ ꯑꯍꯥꯟꯕꯅꯤ ꯍꯥꯏꯕꯁꯤꯕꯨ ꯀꯥꯎꯔꯕ ꯖꯥꯠꯂꯥ? ꯃꯇꯝꯁꯤ ꯐꯅ ꯌꯥꯝꯅ ꯊꯦꯡꯂꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯏꯅ ꯁꯤꯗ ꯂꯩꯔꯤꯕꯁꯤ ꯂꯝꯂꯣꯡ 3 ꯐꯥꯡꯕꯒꯤ ꯃꯌꯥꯝꯅ ꯍꯥꯏꯅꯕ ꯃꯐꯝꯅꯤ꯫ ꯄꯥꯎꯇꯥꯛ ꯃꯆꯥ ꯑꯃꯇꯪ ꯄꯤꯁꯜꯂꯨꯔꯕꯗꯤ ꯑꯩꯁꯨ ꯃꯍꯩ ꯐꯪꯅꯤꯁꯦ꯫ ꯋꯥꯈꯜ ꯑꯁꯤ ꯈꯟꯅ ꯑꯃꯥꯏꯕ ꯁꯪꯒꯣꯏꯖꯥꯎꯗꯣ ꯄꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯩꯃ ꯅꯈꯣꯏ ꯑꯣꯏꯔꯦꯀꯣ? ꯅꯈꯣꯏꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯊꯛꯀꯦ ꯆꯥꯒꯦ ꯍꯥꯏꯔꯕꯁꯨ ꯀꯔꯥꯏꯗꯅꯣ ꯑꯃꯗ ꯃꯐꯝ ꯆꯥꯅ ꯊꯛꯄ ꯆꯥꯕ ꯌꯥꯗꯕ꯭ꯔꯣ? ꯅꯠꯇꯦꯅꯦ ꯅꯈꯣꯏꯅ ꯃꯤꯒꯤ ꯂꯥꯏ ꯈꯨꯟꯗꯤꯟꯅꯐꯝ ꯑꯁꯤꯗ ꯂꯩꯁꯤꯜꯂꯤꯕꯁꯤꯕꯣ? ꯃꯇꯝ ꯑꯗꯨꯗ ꯅꯤꯂꯃꯅꯤꯅ ꯑꯣꯖꯥ ꯃꯥꯏꯕ, ꯅꯠꯇꯦꯅꯦ ꯉꯁꯤꯁꯤꯕꯨ ꯀꯗꯣꯝ ꯂꯦꯡꯕꯤꯔꯨꯕꯅꯣ? ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯐꯝꯂꯒ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯖꯕꯁꯤꯕꯨ ꯃꯄꯥ ꯀꯅꯥꯅ ꯌꯦꯠꯂꯦ ꯍꯥꯏꯕꯅꯣ? ꯏꯕꯨꯡꯉꯣ, ꯌꯦꯠꯂꯦ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦ꯫ ꯉꯁꯤꯁꯦ ꯂꯝꯇꯥ ꯊꯥꯡꯖ ꯑꯍꯥꯟꯕꯅꯤ꯫ ꯑꯗꯨꯅ ꯅꯈꯣꯏꯅ ꯂꯩꯔꯤꯕꯁꯤ ꯁꯔꯣꯏ ꯉꯥꯔꯣꯏꯒꯤ ꯈꯨꯟꯗꯤꯟꯅꯐꯝꯅꯤ, ꯂꯝꯂꯣꯡ 3 ꯐꯥꯡꯕ꯫ ꯌꯦꯡꯉꯨꯇꯨ, ꯉꯁꯥꯏ ꯁꯔꯣꯏ ꯈꯪꯂꯝꯕ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯁꯤꯡꯖꯨ ꯁꯨꯔꯝꯕꯒꯤ ꯂꯩ ꯆꯈꯥꯏꯔꯝꯕꯒꯤ ꯀꯔꯤꯒꯤ ꯀꯣꯏꯆꯥꯏ ꯆꯥꯏꯔꯒ ꯂꯩꯔꯤꯕꯁꯤ ꯅꯈꯣꯏꯁꯨ ꯎꯔꯦꯗꯅ꯫ ꯅꯈꯣꯏꯕꯨ ꯐꯍꯟꯅꯤꯡꯗꯅ ꯑꯩꯅ ꯑꯗꯨꯛ ꯍꯥꯏꯕꯒꯤ ꯋꯥꯅꯤꯅꯦ꯫ ꯈꯨꯔꯥ, ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗ ꯀꯜꯂꯛꯄꯒꯤ ꯃꯑꯣꯡꯗ ꯉꯥꯡꯕꯤꯔꯅꯨ꯫ ꯈꯨꯔꯥꯅ ꯆꯠꯀꯗꯕ ꯊꯕꯛꯇꯣ ꯑꯗꯨꯝ ꯆꯠꯄꯤꯈ꯭ꯔꯣ, ꯀꯩꯀꯥꯟꯗꯒꯤ? ꯈꯨꯔꯥꯁꯨ ꯑꯩꯈꯣꯏꯅ ꯄꯨꯟꯕ ꯑꯁꯤꯗ ꯄꯨꯟꯅꯤꯡꯕꯔ ꯀꯔꯤꯅꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯁꯪꯒꯣꯏꯖꯥꯎꯗꯣ ꯈꯪꯁꯥꯎ ꯁꯥꯎꯗꯨꯅ ꯅꯣꯏꯒꯤꯗꯃꯛꯇ ꯐꯅꯅꯕ ꯍꯥꯏꯕꯤꯔꯒ ꯑꯩꯉꯣꯟꯗꯒ ꯑꯣꯟꯁꯤꯜꯂꯛꯇꯅ ꯂꯩꯍꯧꯔꯣ, ꯑꯗꯨꯒ ꯋꯥ ꯑꯃꯗꯤ ꯍꯥꯏꯕꯤꯒꯦ꯫ ꯂꯝꯇꯥ ꯊꯥꯡꯖꯒꯤ ꯑꯍꯥꯟꯕ ꯍꯥꯏꯕꯁꯤꯗꯤ ꯁꯔꯣꯏ ꯉꯥꯔꯣꯏ ꯃꯄꯥꯡꯒꯜ ꯀꯟꯕꯅꯤ꯫ ꯃꯇꯝ ꯀꯨꯏꯅ ꯆꯥꯔꯝ ꯊꯛꯂꯝꯗꯕꯒꯤꯅꯦ ꯑꯐꯪ ꯄꯪꯆꯥꯗ ꯆꯥꯕꯅꯤ꯫ ꯃꯌꯥꯝꯅꯁꯨ ꯍꯥꯏꯅꯩꯗꯅ ꯅꯈꯣꯏ ꯃꯔꯤ ꯁꯤꯔꯕꯁꯨ ꯄꯨꯟꯅ ꯁꯤꯌꯣ ꯍꯥꯏꯗꯅ꯫ ꯑꯗꯣꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯍꯦꯛ ꯆꯠꯈꯤꯕ ꯑꯣꯏꯔꯣ ꯀꯣ? ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯌꯥꯝꯅꯁꯨ ꯍꯔꯥꯎꯅꯔꯅꯤꯗꯅ꯫ ꯋꯥꯐꯝ ꯑꯗꯨꯗ ꯃꯦꯔꯥꯅ ꯑꯣꯖꯥ ꯃꯥꯏꯕ, ꯁ꯭ꯋꯥꯏꯗ ꯈꯥꯏꯕꯤꯔꯅꯨ ꯀꯣ, ꯁ꯭ꯋꯥꯏꯗ ꯃꯥꯏꯅꯁ ꯇꯧꯕꯤꯔꯅꯨ, ꯌꯥꯔꯦ, ꯍꯟꯕꯤꯔꯣ ꯌꯥꯔꯦ꯫ ꯅꯠꯇꯦꯅꯦ, ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯁꯤ ꯒꯟꯖꯥ ꯊꯛꯂꯤꯕꯅꯤ, ꯑꯊꯨꯝ ꯃꯍꯥꯎ ꯆꯥꯅꯤꯡꯉꯝꯒꯅꯤ ꯍꯥꯏꯗꯅ ꯀꯕꯣꯛ ꯑꯃꯇ ꯑꯣꯏꯔꯁꯨ ꯆꯤꯅꯤ ꯃꯆꯤ ꯑꯃꯇ ꯑꯣꯏꯔꯁꯨ ꯄꯤꯁꯜꯂꯛꯎ꯫ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯂꯨꯕ ꯑꯣꯏꯔꯤꯅꯤꯅꯦ꯫ ꯑꯩꯈꯣꯏꯗꯕꯨꯗꯤ ꯍꯥꯏꯔꯤ, ꯈꯨꯔꯥꯗꯤ ꯀꯩꯗꯧꯕ ꯆꯠꯂꯨꯔꯤꯅꯣ ꯍꯥꯏꯕ? ꯂꯝꯇꯥ ꯊꯥꯡꯖꯒꯤ ꯁꯔꯣꯏ ꯉꯥꯔꯣꯏꯅ ꯑꯐꯪꯕ ꯆꯥꯅꯤꯡꯕ ꯃꯇꯝꯁꯤꯗ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣ? ꯑꯩꯅ ꯆꯠꯂꯨꯔꯤꯕꯁꯤ ꯑꯅꯥꯕ ꯀꯟꯕ ꯆꯠꯂꯨꯔꯤꯕꯅꯤ꯫ ꯅꯈꯣꯏꯗꯕꯨ ꯅꯤꯁꯥ ꯆꯥꯁꯜꯂꯒ ꯃꯤꯒꯤ ꯑꯆꯠ ꯑꯋꯣꯛꯇ ꯄꯩꯁꯥ ꯅꯤꯕꯗꯣ ꯑꯗꯨ ꯅꯠꯇꯦ ꯑꯩꯅ ꯆꯠꯂꯨꯔꯤꯕꯁꯤ꯫ ꯑꯣꯏꯔꯦꯗꯅ, ꯍꯨꯃꯥꯡ ꯃꯃꯟꯅ ꯁꯨꯔꯒ ꯑꯗꯨꯗ ꯐꯪꯂꯛꯄ ꯄꯩꯁꯥꯗꯨꯅ ꯏꯃꯨꯡ ꯄꯨꯅꯔꯤꯕ꯫ ꯅꯈꯣꯏꯗ ꯄꯥꯎꯇꯥꯛ ꯄꯤꯔꯨꯕꯁꯤꯗꯤ
ꯁꯥꯃꯨꯒꯤ ꯃꯇꯨꯡꯗ ꯄꯦꯅꯥ ꯈꯣꯡꯉꯤ ꯍꯥꯏꯗꯨꯅꯤ ꯆꯠꯂꯧꯕꯅ ꯐꯔꯅꯤ ꯑꯣ ꯈꯨꯔꯥ ꯆꯠꯂꯣ ꯃꯊꯪꯗꯗꯤꯅꯦ ꯑꯩꯈꯣꯏ ꯊꯦꯡꯅꯗꯅꯕ ꯍꯣꯠꯅꯧ ꯑꯁꯨꯝꯅ ꯅꯤꯂꯃꯅꯤ ꯕꯨꯕꯣꯜ ꯗꯣꯅꯣ ꯑꯃꯗꯤ ꯃꯦꯔꯥ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯋꯥ ꯅꯣꯛꯇꯨꯅ ꯂꯩꯍꯧꯔꯤ ꯁꯪꯒꯣꯏꯖꯥꯎꯗꯣ ꯄꯔꯞ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯣ ꯑꯁꯨꯝ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯒꯟꯖꯥ ꯊꯠꯂꯛꯄꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 11 ꯈꯔ ꯍꯦꯟꯖꯤꯟꯈ꯭ꯔꯤ ꯕꯥꯔꯣ ꯇꯥꯁꯜꯂꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯅꯤꯂꯃꯅꯤꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯟꯅꯅꯕ ꯇꯧꯔꯁꯤ ꯉꯁꯤꯁꯤ ꯂꯥꯏ ꯅꯨꯃꯤꯠꯅꯤꯅ ꯏꯟꯁꯥꯡꯁꯨ ꯑꯍꯥꯎꯕ ꯊꯣꯡꯉꯝꯒꯅꯤ ꯉꯥ ꯊꯣꯡꯉꯝꯒꯅꯤ ꯍꯥꯏꯖꯔꯤꯕ ꯑꯗꯨꯅ ꯉꯥꯗꯨ ꯆꯥꯁꯜꯂꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯔꯕ ꯃꯪꯂꯥꯟ ꯑꯃꯗ ꯇꯨꯝꯈꯤꯅꯕ ꯇꯧꯁꯤ ꯆꯨꯝꯃꯤ ꯏꯇꯥꯎ ꯅꯤꯂꯃꯅꯤꯅ ꯍꯥꯏꯔꯤꯕꯁꯤ ꯉꯁꯥꯏ ꯃꯈꯩ ꯑꯩꯗꯤ ꯈꯟꯕꯨ ꯈꯟꯖꯤꯜꯂꯨꯗꯦꯅꯦ ꯆꯨꯝꯃꯤ ꯉꯁꯤ ꯂꯥꯏ ꯅꯨꯃꯤꯠꯅꯤꯅ ꯉꯥ ꯁꯣꯏꯗꯅ ꯊꯣꯡꯉꯝꯒꯅꯤ ꯑꯩ ꯌꯨꯝꯅ ꯅꯥ ꯄꯥꯏꯗꯨꯅ ꯆꯤꯡꯉꯦ ꯑꯩ ꯍꯧꯒꯠꯂꯦ ꯕꯨꯕꯣꯜꯒꯤ ꯃꯇꯧ ꯑꯗꯨꯗ ꯗꯣꯅꯣꯅ ꯉꯥꯏꯈꯣꯗ ꯄꯨꯡ ꯑꯁꯤꯅ ꯀꯌꯥ ꯇꯥꯔꯕ ꯖꯥꯠꯅꯣ ꯐꯨꯔꯤꯈꯥꯎꯗ ꯌꯥꯎꯔꯤꯕ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯀꯤꯄꯦꯗ ꯑꯗꯣ ꯂꯧꯊꯣꯛꯇꯨꯅ ꯄꯨꯡ ꯌꯦꯡꯉꯤ ꯀꯩꯅꯣꯅꯦ ꯕꯥꯔꯣ ꯇꯥꯔꯤꯁꯤꯕꯨ ꯍꯧꯖꯤꯛꯐꯥꯎ ꯅꯨꯃꯤꯠ ꯊꯣꯛꯇ꯭ꯔꯤꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯃꯦꯔꯥꯅ ꯅꯨꯃꯤꯠ ꯊꯣꯛꯀꯗꯕ ꯃꯤꯅꯤꯠ 30 ꯋꯥꯠꯂꯤ ꯍꯧꯒꯠꯅꯕ ꯇꯧꯁꯤꯁꯦ ꯍꯧꯒꯠꯂꯛꯏ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯅ ꯍꯥꯏꯔꯪ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯊꯪ ꯍꯧꯒꯠꯇꯨꯅ ꯆꯠꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯨꯕꯣꯜꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡꯁꯤ ꯉꯁꯤꯗꯤ ꯑꯩꯅ ꯑꯃꯨꯛ ꯄꯥꯏꯕꯒꯤ ꯄꯥꯂꯤ ꯇꯥꯔꯝꯃꯅꯤ ꯑꯩ ꯑꯃꯨꯛ ꯄꯥꯏꯈ꯭ꯔꯒꯦ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯍꯌꯦꯡ ꯑꯌꯨꯛꯇꯤ ꯃꯦꯔꯥꯒꯤ ꯂꯧꯀꯣꯜꯗ ꯊꯕꯛ ꯁꯨꯕ ꯆꯠꯀꯗꯕꯅꯤ ꯃꯌꯥꯝ ꯀꯥꯎꯅꯕ ꯌꯥꯗꯦ ꯃꯇꯝ ꯑꯗꯨꯗ ꯅꯤꯂꯃꯅꯤꯅ ꯀꯥꯎꯔꯣꯏꯗ ꯅꯤꯡꯁꯤꯡꯗ꯭ꯔꯗꯤ ꯈꯪꯖꯗꯦ ꯉꯥꯡꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯅꯔꯛꯇꯨꯅ ꯊꯣꯡꯉꯝ ꯊꯥꯛꯂꯝꯂꯤꯕꯁꯤꯡ ꯑꯗꯨ ꯆꯥꯔꯤ ꯃꯈꯣꯏꯅ ꯈꯟꯈꯤꯕ ꯑꯗꯨꯃꯛ ꯇꯧꯔꯝꯂꯤ ꯂꯥꯏ ꯅꯨꯃꯤꯠꯅꯤꯅ ꯉꯥ ꯊꯣꯡꯗꯨꯅ ꯂꯩꯔꯝꯂꯤ ꯀꯅꯥꯒꯤꯗꯤ ꯌꯦꯟ ꯊꯣꯡꯂꯝꯕꯁꯨ ꯌꯥꯎꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯂꯣꯏꯁꯤꯟꯈ꯭ꯔꯤ ꯅꯥꯀꯜ ꯑꯃꯗꯅ ꯀꯝꯗꯧꯔꯤ ꯁꯪꯒꯣꯏꯖꯥꯎꯗꯣ ꯃꯊ꯭ꯋꯥꯏ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯂꯛꯅꯔꯛꯄꯒꯨꯝ ꯀꯔꯦꯝꯅꯕꯒꯨꯝ ꯇꯧꯔꯛꯄ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯃꯌꯨꯝ ꯌꯧꯕꯗꯒꯤ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯇꯕꯁꯤꯡꯗꯣ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯇꯨꯅ ꯂꯩꯔꯝꯂꯤꯕ ꯃꯆꯥ ꯃꯁꯨ ꯃꯃꯧꯁꯤꯡ ꯃꯆꯥꯁꯤꯡ ꯑꯗꯨꯒ ꯅꯣꯛꯈꯤꯗꯨꯅ ꯂꯥꯏꯇꯤꯟ ꯈꯨꯔꯨꯝꯂꯒ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯕꯅꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯅꯤꯂꯃꯅꯤ ꯕꯨꯕꯣꯜ ꯗꯣꯅꯣ ꯃꯦꯔꯥꯒꯤ ꯂꯧꯀꯣꯜꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯂꯤ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯁꯪꯒꯣꯏꯖꯥꯎꯗꯣ ꯍꯦꯛ ꯂꯥꯛꯂꯤ ꯇꯥꯟꯖꯥ ꯆꯥꯗꯨꯅ ꯊꯦꯡꯅꯔꯤꯕ ꯍꯥꯏꯗꯨꯅꯤ ꯁꯪꯒꯣꯏꯖꯥꯎꯅ ꯃꯈꯣꯏ ꯃꯔꯤ ꯎꯕꯗ ꯏꯍꯦ ꯃꯁꯤꯒꯤ ꯇꯝꯂꯂꯥꯏ ꯃꯔꯤꯁꯤ ꯑꯃꯨꯛ ꯊꯦꯡꯅꯔꯦꯅꯦ ꯉꯔꯥꯡꯗꯕꯨ ꯅꯤꯁꯥ ꯈꯔ ꯄꯥꯜꯂꯛꯄꯒꯤ ꯄꯩꯁꯥ ꯅꯤꯗꯕꯒꯤ ꯋꯥꯅꯤ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯈꯤꯗꯕꯒꯤ ꯋꯥꯅꯤ ꯉꯁꯤꯗꯤ ꯄꯩꯁꯥ ꯅꯤꯔꯛꯀꯗꯕ ꯃꯥꯟꯈ꯭ꯔꯦ ꯁꯛꯇꯥꯁꯤꯡ ꯑꯁꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯒꯝ ꯑꯗꯨꯝ ꯂꯥꯛꯄꯗ ꯕꯨꯕꯣꯜꯅ ꯑꯣꯖꯥ ꯃꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯔꯤꯕ ꯑꯁꯤꯒꯤ ꯂꯝꯕꯤꯗ ꯂꯥꯛꯏꯅꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯃ ꯆꯠꯂꯨꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯆꯠꯀꯗꯧꯔꯤꯕ꯭ꯔꯥ ꯑꯃ ꯇꯧꯔꯤ ꯄꯩꯁꯥ ꯈꯔ ꯅꯤꯍꯧꯁꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯃꯄꯥꯡ ꯈꯔ ꯍꯣꯏꯅꯅꯕ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯂꯃꯅꯤꯅ ꯌꯥꯏꯅꯦ ꯑꯩ ꯇꯧꯒꯦ ꯑꯣ ꯈꯨꯔꯥ ꯁꯣꯝꯗ ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯨꯅꯤ ꯈꯨꯔꯥ ꯑꯩꯅ ꯍꯥꯏꯕꯗꯨꯅꯤꯅꯦ ꯀꯧꯔꯛꯑꯦꯕꯁꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯁꯪꯒꯣꯏꯖꯥꯎ ꯄꯔꯞ ꯆꯪꯁꯤꯟꯗꯨꯅ ꯀꯔꯤ ꯍꯥꯏꯒꯦ ꯏꯕꯨꯡꯉꯣ ꯃꯇꯝ ꯑꯗꯨꯗ ꯅꯤꯂꯃꯅꯤꯅ ꯑꯣꯖꯥ ꯑꯩꯈꯣꯏꯁꯤ ꯌꯦꯡꯉꯨꯇꯨ ꯊꯕꯛ ꯁꯨꯖꯔꯝꯂꯤꯕꯅꯤ ꯁꯤꯗ ꯍꯥꯟꯖꯤꯜꯂꯤꯕ ꯕꯣꯔꯥ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯑꯃꯨꯛ ꯄꯩꯈꯠꯂꯒ ꯑꯁꯣꯝꯗ ꯑꯃꯨꯛ ꯊꯝꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯋꯥꯁꯤꯡꯁꯤ ꯈꯥꯏꯗꯠꯂꯒ ꯑꯀꯣꯏꯕꯁꯤ ꯍꯤꯡꯒꯣꯜ ꯑꯀꯣꯏꯕꯁꯤ ꯁꯤ ꯍꯪꯒꯥꯝ ꯀꯩꯀꯩ ꯁꯤ ꯊꯥꯔꯤꯕꯁꯤ ꯁꯤ ꯁꯟꯅ ꯂꯨꯅ ꯁꯣꯛꯇꯅꯕ ꯍꯥꯏꯗꯅ ꯑꯃꯨꯛ ꯁꯝꯕꯜ ꯊꯤꯡꯖꯤꯟꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯊꯕꯛꯁꯤ ꯌꯥꯝꯅ ꯋꯥꯔꯕ ꯐꯩ ꯅꯈꯣꯏꯅ ꯑꯁꯨꯝꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯔꯤꯕꯁꯤ ꯃꯁꯤ ꯃꯔꯝ ꯃꯣꯛꯄꯒꯤ ꯊꯕꯛꯅꯤ ꯑꯗꯣ ꯑꯩꯁꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯃ ꯆꯠꯂꯤꯕꯅꯤ ꯊꯦꯡꯊꯈ꯭ꯔꯦ ꯆꯠꯅꯕ ꯇꯧꯒꯦꯀꯣ ꯋꯥꯐꯝ ꯑꯗꯨꯗ ꯗꯣꯅꯣꯅ ꯈꯨꯔꯥ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯀꯔꯤꯅꯣꯅꯦ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯔꯤꯕꯁꯤꯡꯁꯤ ꯀꯩꯅꯣ ꯈꯔ ꯆꯥꯅꯅꯕ
lupa tara kundadi biramu kadorogi khura ibungo aise lai khurumba ma chatlibani haredana aduna ne horen hala kanda pige hojikidi yarokti tu se phuri khaw ga je kang kong ni se ai chale ko sangoi jaw mahaki phutki pocket ado sat ting thok tu na hang hangi ulam laka parap chatkhre matam marda bubolna likhraba masigi amai basi magi yumda huran ma changse haibro merana ngai khoda migi yumda huran ma changba haibasi araiba thabak nati karigumbada phadragadi yamna phare pharagadi berani ne samna hairabada masi hausi lawbagi ticket kakpagumbani karigumbada khoina huraliba potuna huran ba loraga tholakpada mapuna phadraba madu houseful lore madu natadana pharabadi forsa tare kokai lukai nagadoribani aina khwaida ki tanba haibase mina phurukbasimu tanbani sudi he asum naram laga thabak suba haukhri matamar dono su thabak suna ai sune aina khwaida ki tanba hairagadi ne chak sabagi khadang nomba jimu tanbani sudi matamar da bubolna yare na koi haujikta kai no kara thakibri da hauri ne noi wari watai sana duna mukoi gi thabok to suhauri matamar du nilamani na ado horen halak pada pi ni na haibani na halak pa phaudang di khoi ngai rasi thabak suba sudaba bubolna sume halakan da pi ni hairam maga karigumba ngairam drabati ai khoi si oidaba ngangba hai khiba wangak taba oina man ukhi ga doribani aduna ngai thoksi mokoi mamanaba mari do thabak suri badu ngaina sangoi jawbo nakala madana kamdauri sangoi jaw mahakna lai khurum liba miyo ya do lai khurum lorduna atopa khara su jingam laga mayum lom da halai matam sin dungdil gi pung 12 taga doribani 13 makai henjalak labani matam madu da sangoi jawna ngasai mokoi mari ga tingna khiba jaga ado yaushilakpada uraduna oh ngasai da ni ai ga mokoi ga thingna bada thabak ne na mana ni khakshuraga mone suri ba thabak tu ai gi thabak la haibani da aduga parap changsilalaga thabak suri ba si paisa piyu ka kaidan nati ni ai na taliba hai mokoi mari asidi satkraba malaga leiri male ne halaga sakhiba su yadagum to kamai to nisi paisa piyu mo hayak lani ne ngasai aina halakpada pige aidana haibudu ngairiba jala tawriba sibo sangoi jaw jangsen si kadai hanki si kadai ningjing wangsing makhong do thangudi lepti sangoi jaw lakpado dono na uri matamar dono na mera da wansen duna mera khura sangoi jaw ji handi haleni as ngaiba jo thong no wa khraba nang amutang kauselu se mera na tawe o khura ai khoi ngai jeri sangoi jaw do sawningum karigum hai noi ti kai dogi ai ngai ram liba ha lai sabi macha ngai bu do ngai khrene noi gi namit ai sibu lai sabi macha wana urabro ganja gi ni sa hai ba se jong pani hai ai sibu makhoi gi mamit nupi macha lai sabi macha wana urura male ne ko te ye liba ko ye da sibu natti kajeng nai wana urura ba hai bani matam da bubolna kayo ne khurana yam khalli dubo ai bu khalli ai ni sibo nati ni khurana tru ngasai horen lai khurumuraga halakpada paisa do pigi ngairam modana hairam dubo nati ni haina khibu wangai boi khoibu lesabi masa da supaga ta hale matamar da sangoi jawdo sawningum garigum se lupa tara sipai hauro sidai hena yaudi nilamani na ngai khone khura nangbo nati ni masana yadaba nupi chingmudong no adam khali du kaino mi hai wahi guding ki khatpa na aina noi nama da khalarabro ha noi nama da khalarabro nilamani na ngai khose khura yes ngasai dagi khoibu ngai odana su ngai halle aduga lupa tara sinna kongna badi krai dagi yara dage tara sibudi ai pai sanjarage amoy ahum gi haina biro nilamani gam chatki bubol na wansel laktuna akhoi gi ngai minabadi akhoi mari punna ngai minari ni
ꯑꯗꯨꯒ ꯃꯉꯣꯟꯗ ꯈꯛꯇꯪ ꯂꯨꯄꯥ 10 ꯄꯤꯔꯒ ꯊꯥꯗꯣꯛꯈꯤꯕꯤ ꯀꯔꯥꯏꯗ ꯌꯥꯔꯗꯤ ꯈꯨꯗꯥ ꯑꯩꯒꯤꯁꯨ ꯂꯨꯄꯥ 10 ꯄꯤꯕꯤꯔꯣ ꯍꯟꯖꯈ꯭ꯔꯒꯦ ꯁꯪꯒꯣꯏꯖꯥꯎ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯨ ꯅꯈꯣꯏ ꯃꯔꯤꯗ ꯑꯩꯅ ꯂꯨꯄꯥ 10 ꯌꯦꯜꯂꯕꯗꯤ ꯑꯩꯅ ꯐꯪꯂꯛꯂꯤꯕ ꯗꯈꯤꯅꯥꯁꯤꯗꯤ ꯅꯈꯣꯏꯗ ꯀꯃꯤꯁꯟ ꯀꯥꯅꯅꯕ ꯇꯥꯔꯦꯕ ꯍꯥ ꯁꯦ ꯂꯨꯄꯥ 20ꯁꯤꯅꯅꯦ ꯅꯈꯣꯏ ꯃꯔꯤ ꯂꯣꯏ ꯌꯦꯟꯅꯔꯣ ꯑꯩꯅ ꯉꯁꯥꯏ ꯄꯤꯈꯤꯕꯗꯨꯒ ꯁꯤꯔꯒꯗꯤ ꯂꯨꯄꯥ 30 ꯁꯨꯔꯦꯗꯅ ꯁꯦ ꯑꯗꯨ ꯈꯨꯔꯥ ꯂꯨꯄꯥ 30 ꯁꯨꯔꯦ ꯋꯥꯠꯂꯤꯕꯁꯤ ꯂꯨꯄꯥ 10 ꯈꯛꯇ ꯉꯥꯏꯔꯕꯅꯤꯅꯦ ꯈꯨꯔꯥ ꯑꯁꯦ ꯂꯨꯄꯥ 10 ꯋꯥꯠꯄꯗꯣ ꯀꯣꯡꯀ꯭ꯋꯥꯁꯤ ꯄꯥꯏꯈ꯭ꯔꯣ ꯏꯕꯣ ꯁꯪꯒꯣꯏꯖꯥꯎ ꯁꯥꯎꯅꯤꯡꯒꯨꯝ ꯀꯔꯤꯒꯨꯝ ꯕꯨꯕꯣꯜꯒꯤ ꯃꯈꯨꯠꯇ ꯆꯕꯨꯛ ꯄꯤꯔꯝꯂꯒ ꯒꯝ ꯆꯠꯈꯤ ꯃꯆꯤꯟꯗꯁꯨ ꯀꯔꯤꯅꯣ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯦꯔꯥꯅ ꯈꯪꯗ꯭ꯔꯦ ꯃꯥꯏꯕ ꯑꯣꯏꯅ ꯇꯝꯂꯗ꯭ꯔꯥ ꯂꯥꯏ ꯈꯔ ꯈꯨꯔꯨꯝꯁꯟꯅꯔꯒꯅꯦ ꯂꯥꯏ ꯂꯩ ꯀꯀꯥꯏꯗꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯒꯅꯦ ꯂꯥꯏ ꯇꯥꯟꯕꯒꯤ ꯃꯤꯡꯗ ꯄꯩꯁꯥ ꯇꯥꯜꯂꯗ꯭ꯔꯥ ꯈꯪꯗꯦ ꯂꯥꯎꯗꯨꯅ ꯂꯩꯍꯧꯔꯤꯕꯗꯨ ꯁꯪꯒꯣꯏꯖꯥꯎ ꯇꯥꯏ ꯃꯇꯝ ꯑꯗꯨꯗ ꯁꯪꯒꯣꯏꯖꯥꯎꯅ ꯍꯩ ꯑꯇꯩ ꯍꯥꯏꯒꯦꯗꯤ ꯍꯥꯏꯌꯨ ꯇꯤꯡꯈꯦꯠ ꯂꯥꯏꯈꯦꯠꯄꯗꯤ ꯇꯧꯒꯅꯨ ꯑꯔꯦꯝꯕꯗꯅ ꯅꯆꯤꯟ ꯄꯣꯝꯂꯤꯀꯣ ꯂꯥꯎꯔꯝꯂꯒ ꯁꯪꯒꯣꯏꯖꯥꯎꯗꯣ ꯆꯠꯈ꯭ꯔꯤ ꯅꯤꯂꯃꯅꯤ ꯅꯥꯀꯜ ꯑꯃꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯆꯠꯈ꯭ꯔꯤꯅꯦ ꯍꯥꯏ ꯅꯣꯏꯒꯤꯗꯤ ꯄꯤꯔꯝꯗ꯭ꯔꯣ ꯕꯨꯕꯣꯜꯅ ꯄꯤꯔꯝꯃꯤꯅꯦ ꯅꯪ ꯁꯤꯁꯨꯕꯀꯣ ꯃꯇꯥꯡ ꯆꯥꯅ ꯁꯤꯡꯉꯤꯍꯦ ꯍꯧꯖꯤꯛꯇꯤ ꯂꯨꯄꯥ 90 ꯂꯩꯔꯦꯅꯦꯁꯦ ꯁꯤ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯈꯔ ꯁꯣꯔ ꯍꯣꯜꯂꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯌꯨꯝꯂꯣꯝꯗ ꯀꯥꯔꯛꯂꯦ ꯃꯦꯔꯥꯒꯤ ꯊꯕꯛ ꯁꯨꯕꯅꯤꯅ ꯉꯁꯤꯗꯤ ꯃꯦꯔꯥꯒꯤ ꯏꯃꯨꯡꯗ ꯆꯥꯛ ꯆꯥꯒꯗꯧꯔꯤꯕꯅꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯄꯨꯟꯅ ꯃꯔꯤꯗꯣ ꯃꯦꯔꯥꯒꯤ ꯃꯌꯨꯝꯗ ꯌꯧꯔꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯃꯦꯔꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯅꯁꯨ ꯆꯥꯅ ꯊꯛꯅꯕꯁꯤꯡ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯦꯔꯥꯒꯤ ꯅꯨꯄꯤꯅ ꯊꯕꯛꯇꯤ ꯀꯌꯥꯝ ꯁꯨꯔꯝꯂꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯕꯨꯕꯣꯜꯅ ꯏꯕꯦꯝꯃ ꯑꯩꯈꯣꯏ ꯃꯔꯤ ꯄꯥꯈ꯭ꯔꯕꯗꯕꯨ ꯊꯕꯛꯇ ꯃꯈꯥꯛ ꯊꯝꯃꯦ ꯍꯥꯏꯕ꯭ꯔꯣ ꯂꯣꯏꯁꯜꯂꯝꯃꯕꯅꯤ ꯀꯅꯥꯒꯨꯝꯕꯒ ꯅꯤꯛꯂꯨꯔꯕꯗꯤ ꯅꯨꯃꯤꯠ 2-3 ꯍꯞꯇꯥ ꯑꯃꯀꯁꯨ ꯆꯪꯒꯗꯧꯔꯤ ꯄꯣꯠꯅꯤ ꯑꯩꯈꯣꯏꯗꯤꯅꯦ ꯄ꯭ꯔꯚꯨ ꯃꯍꯥꯗꯦꯕꯒꯤ ꯁꯛꯇꯤ ꯐꯪꯂꯕꯅꯤꯅꯅꯦ ꯊꯕꯛꯁꯦ ꯃꯤꯠꯅ ꯀꯨꯞꯄꯗ ꯂꯣꯏꯁꯤꯟꯕꯤꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤ ꯃꯦꯔꯥꯒꯤ ꯅꯨꯄꯤꯗꯨꯁꯨ ꯊꯕꯛ ꯂꯣꯏꯁꯜꯂꯝꯂꯦ ꯍꯥꯏꯕ ꯇꯥꯕꯗ ꯃꯍꯥꯛ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯔꯤ ꯃꯔꯝꯗꯤ ꯕꯨꯕꯣꯜꯅ ꯍꯥꯏꯕꯅꯤ ꯁꯨꯒꯗꯧꯔꯤꯕ ꯊꯕꯛꯇꯣ ꯀꯅꯥꯒꯨꯝꯕꯅ ꯁꯨꯔꯕꯗꯤ ꯄꯩꯁꯥ ꯄꯤꯗꯨꯅ ꯅꯦꯛꯂꯕꯗꯤ ꯅꯨꯃꯤꯠ 2-3 ꯆꯪꯅ ꯁꯨꯒꯗꯧꯔꯤꯕ ꯊꯕꯛꯅꯤ ꯄꯩꯁꯥ ꯉꯥꯏꯗꯅ ꯁꯨꯕꯗ ꯑꯗꯨꯕꯨ ꯃꯌꯥꯝꯅꯁꯨ ꯍꯥꯏꯅꯔꯤꯕꯅꯤ ꯃꯈꯣꯏ ꯃꯔꯤ ꯄꯥꯈ꯭ꯔꯕꯗꯤ ꯕꯨꯔꯥ ꯅꯨꯡꯁꯤꯠ ꯃꯄꯤꯅꯤ ꯅꯨꯡꯁꯤꯠ ꯑꯄꯥꯏꯕꯤꯅꯤ ꯍꯥꯏꯗꯅ ꯊꯕꯛꯁꯨ ꯊꯨꯅ ꯂꯣꯏꯁꯜꯂꯤ ꯑꯗꯨꯒ ꯊꯕꯛꯁꯨ ꯅꯥꯜꯂꯤ ꯇꯧꯕꯇꯕꯨ ꯃꯈꯣꯏꯒꯤ ꯍꯥꯏꯕꯕꯨ ꯒꯟꯖꯥꯗ ꯉꯥꯎꯈꯤꯕ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯗꯤ ꯊꯕꯛꯀꯥꯁꯦ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯁꯨꯔꯛꯇꯕꯒꯁꯨ ꯌꯥꯎꯔꯤꯕ ꯄꯣꯠꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯗꯣ ꯑꯍꯥꯎꯕ ꯃꯊꯦꯜꯁꯤꯡ ꯆꯥꯗꯨꯅ ꯊꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯂꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯌꯧꯁꯜꯂꯛꯂꯕꯗ ꯗꯣꯅꯣ ꯃꯦꯔꯥ ꯕꯨꯕꯣꯜ ꯑꯃꯗꯤ ꯅꯤꯂꯃꯅꯤ ꯃꯈꯣꯏ ꯉꯁꯤꯗꯤ ꯀꯗꯥꯏꯗ ꯄꯨꯟꯁꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯗꯣꯅꯣꯅ ꯀꯗꯥꯏꯗ ꯄꯨꯜꯂꯨꯅꯦꯒꯤꯅꯦ ꯃꯦꯔꯥꯒꯤ ꯂꯧꯀꯣꯜꯒꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯐꯝꯒꯤꯗꯨꯗ ꯂꯩꯍꯧꯕ ꯋꯥꯔꯛ ꯃꯅꯥꯛꯀꯤ ꯂꯧꯇꯥꯡ ꯁꯪ ꯑꯗꯨꯗ ꯍꯦꯛꯇꯃꯛ ꯆꯠꯂꯒ ꯂꯩꯔꯨꯔ ꯂꯣꯏꯔꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏꯁꯨ ꯂꯣꯏꯅꯃꯛ ꯌꯥꯅꯔꯗꯨꯅ ꯋꯥꯈꯣꯡ ꯃꯅꯥꯛꯀꯤ ꯂꯧꯇꯥꯡ ꯁꯪ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯄꯨꯜꯂꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯐꯝꯂꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯁꯨꯝ ꯁꯥꯟꯅꯔꯛꯄꯗ ꯅꯤꯂꯃꯅꯤꯅ ꯑꯗꯣ ꯉꯥꯏꯈꯣ ꯄꯩꯁꯥꯁꯤ ꯑꯃꯅꯁꯨ ꯈꯖꯤꯛ ꯈꯥꯏꯅꯔꯒ ꯁꯨꯝ ꯂꯩꯔꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯤꯗꯥꯛ ꯃꯅꯥꯁꯤ ꯍꯥꯟꯅ ꯇꯥꯡꯂꯝꯕꯗꯨꯗꯒꯤ ꯁꯔꯨꯛ 100 ꯍꯦꯟꯅ ꯇꯥꯡꯈꯠꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯩꯔꯒ ꯊꯛꯄ ꯃꯇꯝꯗ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏꯅ ꯊꯛꯂꯝꯕ ꯆꯥꯡ ꯑꯗꯨꯗꯒꯤ ꯁꯨꯝ ꯍꯟꯊꯔꯛꯇꯅ ꯅꯠꯇꯦꯅꯦ ꯑꯩꯈꯣꯏꯅ ꯆꯤꯡꯂꯤꯕꯁꯤꯕꯨ ꯅꯤꯁꯥ ꯄꯥꯟꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯃꯍꯧꯁꯥꯒꯤ ꯆꯥꯡ ꯑꯗꯨꯗ ꯆꯠꯄ ꯉꯝꯅꯅꯕ ꯑꯩꯈꯣꯏ ꯀꯔꯤꯅꯣ ꯈꯔ ꯇꯧꯗꯕꯗꯤ ꯌꯥꯔꯔꯣꯏ ꯑꯆꯠ ꯑꯋꯣꯛꯇꯒꯤ ꯃꯥꯏ ꯃꯤꯠ ꯈꯨꯝꯖꯤꯜꯂꯒ ꯄꯩꯁꯥ ꯃꯨꯟꯁꯦ ꯍꯥꯏꯕ꯭ꯔꯣ ꯃꯇꯝ ꯑꯗꯨꯗ ꯗꯣꯅꯣꯅ ꯉꯥꯏꯈꯣꯗ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯃꯥꯏ ꯃꯤꯠ ꯈꯨꯝꯖꯤꯜꯂꯒ ꯑꯆꯠ ꯑꯋꯣꯛꯇꯒꯤ ꯄꯩꯁꯥ ꯃꯨꯟꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯃꯥꯏ ꯃꯤꯠ ꯈꯨꯝꯖꯤꯜꯂꯕꯗꯤ ꯁꯣꯔ ꯍꯣꯟꯐꯝ ꯈꯪꯒꯗꯅ ꯐꯨꯜꯂꯒ ꯁꯤꯔꯅꯤꯅꯦ ꯕꯣꯟꯙꯨ ꯅꯪꯕꯣ ꯅꯤꯂꯃꯅꯤ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯗꯨꯕꯣ ꯅꯪꯅ ꯃꯥꯏ ꯃꯤꯠ ꯈꯨꯝꯖꯤꯟꯕ ꯍꯥꯏꯔꯤꯕꯁꯤ ꯐꯤꯅ ꯈꯨꯝꯖꯤꯟꯒꯗꯧꯔꯤꯕꯅꯤ ꯏꯁꯤꯡꯅ ꯈꯨꯝꯖꯤꯟꯒꯗꯧꯔꯤꯕ ꯅꯠꯇꯦ ꯁꯣꯔ ꯍꯣꯟꯕꯒꯤꯗꯤꯅꯦ ꯅꯨꯡꯁꯤꯠꯁꯦ ꯐꯤ ꯐꯥꯎꯔꯒ ꯑꯗꯨꯃꯛ ꯍꯣꯟꯕ ꯌꯥꯕꯅꯤ ꯋꯥꯕꯕꯨꯗꯤ ꯈꯔ ꯋꯥꯕꯅꯤ ꯑꯗꯨ ꯑꯣꯏꯔꯕꯁꯨꯅꯦ ꯑꯗꯨꯝ ꯌꯥꯕꯅꯤ ꯃꯈꯣꯏꯁꯤꯡꯗꯣ ꯑꯃꯅ ꯑꯃ ꯉꯥꯡ ꯖꯥꯠꯀꯤ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯄꯨꯊꯣꯛꯇꯨꯅ ꯁꯥꯟꯅꯔꯤꯕꯅꯤ
ꯃꯇꯝ ꯑꯗꯨꯗ ꯃꯦꯔꯥꯅ ꯀꯥꯟꯅꯗꯦꯁꯦ ꯑꯩꯈꯣꯏꯅꯅꯦ ꯊꯕꯛ ꯏꯪꯈꯥꯡ ꯁꯨ ꯅꯣꯝꯗꯅꯅꯦ ꯄꯩꯁꯥ ꯅꯨꯡꯁꯥ ꯈꯔ ꯇꯥꯟꯖꯔꯒ ꯃꯗꯨꯗꯣ ꯄꯩꯁꯤꯜꯂꯒ ꯃꯁꯤꯒꯤ ꯍꯤꯗꯥꯛ ꯃꯅꯥꯁꯤ ꯊꯥꯔꯕ ꯃꯇꯨꯡꯗ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅꯅꯦ ꯑꯩꯈꯣꯏꯒꯤ ꯄꯥꯝꯕꯤꯁꯤꯡꯗꯨ ꯂꯣꯛꯑꯒ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯂꯣꯛꯑꯒ ꯊꯛꯄꯅ ꯐꯔꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯊꯛ ꯂꯥꯛꯊꯛꯁꯤꯗꯤ ꯃꯁꯤꯗꯤ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅ ꯂꯩꯕꯗ ꯀꯗꯥꯏꯗꯒꯤ ꯉꯝꯃꯗꯒꯦꯅꯦ ꯃꯇꯝ ꯑꯗꯨꯗ ꯅꯤꯂꯝꯕꯅꯤꯅ ꯉꯥꯏꯈꯣꯗ ꯄꯨꯂꯤꯁꯅꯒꯁꯨ ꯌꯥꯝꯅ ꯐꯥꯏ ꯍꯥꯏꯕꯅꯤ ꯑꯗꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯑꯃꯒ ꯑꯃꯒ ꯋꯥꯔꯤ ꯁꯥꯅꯔꯤ ꯃꯇꯝꯁꯦ ꯄꯨꯡ 9 ꯈꯔ ꯍꯦꯟꯖꯤꯟꯈ꯭ꯔꯦ 9 ꯇꯥꯁꯜꯂꯛꯂꯕꯅꯤ ꯅꯥꯀꯜ ꯑꯃꯗꯅ ꯀꯝꯗꯧꯔꯤ ꯁꯪꯒꯣꯏ ꯆꯥꯎ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯄꯔꯞ ꯄꯔꯞ ꯊꯣꯛꯂꯛꯏ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯁꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯊꯛꯄ ꯂꯣꯏꯅꯔꯗꯨꯅ ꯏꯃꯨꯡꯗ ꯂꯣꯏꯅꯃꯛ ꯇꯨꯝꯅꯈ꯭ꯔꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯁꯪꯒꯣꯏ ꯆꯥꯎ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏꯒꯤ ꯍꯤꯡꯈꯣꯜ ꯑꯗꯨꯒꯤ ꯃꯇꯥꯏ ꯊꯪꯕꯗ ꯎ ꯄꯔꯦꯡ ꯄꯔꯦꯡ ꯍꯧꯔꯤꯕ ꯊꯩꯕꯣꯡ ꯄꯥꯝꯕꯤꯁꯤꯡ ꯍꯧꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯊꯩꯕꯣꯡ ꯄꯥꯝꯕꯤꯒꯤ ꯍꯦꯛ ꯅꯥꯀꯟ ꯋꯥꯡꯃꯗꯅ ꯁꯝꯕꯜꯂꯩ ꯇꯤꯡꯈꯪ ꯆꯒꯨꯡꯗꯅ ꯄꯔꯦꯡ ꯁꯥꯡꯅ ꯍꯧꯈ꯭ꯔꯕꯅꯤ ꯑꯗꯨꯒꯤ ꯁꯝꯕꯜꯂꯩ ꯇꯤꯡꯈꯪ ꯑꯗꯨꯒꯤ ꯋꯥꯡꯃꯗꯅ ꯁꯣꯔꯣꯛ ꯃꯆꯥ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤꯁꯨ ꯌꯥꯝꯅ ꯄꯤꯛꯏ ꯂꯩꯔꯛ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯂꯩꯕ ꯂꯝꯕꯤꯅꯤ ꯃꯇꯝ ꯑꯗꯨꯗ ꯁꯪꯒꯣꯏ ꯆꯥꯎꯅ ꯊꯩꯕꯣꯡ ꯑꯃꯒꯤ ꯄꯥꯝꯕꯤꯒꯤ ꯃꯈꯣꯡꯗ ꯆꯪꯁꯤꯟꯗꯨꯅ ꯇꯞꯅ ꯐꯝꯊꯩ ꯑꯗꯨꯒ ꯑꯩꯅ ꯃꯇꯝ ꯀꯌꯥꯗꯒꯤ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯁꯤ ꯑꯩ ꯉꯁꯤꯗꯤ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗꯦ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤ ꯑꯩꯅ ꯂꯝꯇꯥ ꯊꯥꯁꯤ ꯉꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯃꯥꯒꯤ ꯅꯤꯂꯝꯕꯅꯤ ꯍꯥꯏꯕ ꯕꯨꯕꯣꯜ ꯍꯥꯏꯕ ꯗꯣꯅꯣ ꯍꯥꯏꯕ ꯃꯦꯔꯥ ꯍꯥꯏꯕ ꯃꯈꯣꯏ ꯃꯔꯤꯗ ꯍꯦꯛꯇꯃꯛ ꯑꯩꯒꯤ ꯆꯥꯡ ꯑꯁꯦ ꯌꯦꯡꯂꯒꯦ ꯃꯈꯣꯏꯗꯤ ꯑꯃ ꯃꯊꯦꯡ ꯂꯧꯕꯨꯛ ꯂꯝꯍꯥꯡꯗ ꯄꯪꯂꯩ ꯂꯩꯕꯅꯤꯅ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯁꯣꯏ ꯉꯥꯝꯗꯨꯅ ꯁꯤꯈ꯭ꯔꯕꯁꯨ ꯑꯩꯉꯣꯟꯗ ꯀꯅꯥꯃꯠꯇꯅ ꯆꯤꯡꯅꯔꯔꯣꯏ ꯃꯈꯣꯏ ꯃꯁꯥ ꯃꯇꯣꯝꯇ ꯁꯤꯖꯕ ꯃꯥꯟꯒꯗꯧꯔꯤꯕꯅꯤ ꯃꯗꯨꯝꯅ ꯇꯧꯕꯅ ꯐꯔꯅꯤ ꯑꯗꯨꯗꯤ ꯑꯩ ꯉꯁꯤꯗꯒꯤ ꯍꯦꯛꯇꯃꯛ ꯍꯧꯔꯒꯦ ꯑꯩꯁꯤ ꯄꯪꯉꯤꯗ ꯇꯧꯕꯨ ꯇꯧꯔꯕꯁꯨ ꯇꯧꯕꯨ ꯇꯧꯗ꯭ꯔꯕꯁꯨ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨ ꯀꯣꯛ ꯍꯦꯛ ꯄꯨꯊꯣꯔꯛꯂꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯆꯪꯅꯔꯔꯣꯏꯗꯕꯅꯤꯁꯦ ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯕꯨ ꯄꯨꯜꯂꯝꯈꯤꯗ꯭ꯔꯅꯦ ꯄꯨꯜꯂꯝꯂꯕꯗꯤ ꯐꯈ꯭ꯔꯅꯤꯗ ꯄꯨꯜꯂꯒꯅ ꯀꯩꯗꯧꯗꯣꯔꯤꯕ ꯁꯪꯒꯣꯏ ꯆꯥꯎꯗꯣ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯍꯥꯛ ꯀꯔꯤ ꯀꯔꯤꯅꯣ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔ ꯄꯥꯏꯔꯕ ꯃꯇꯨꯡꯗ ꯄꯔꯞ ꯄꯔꯞ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯔꯛꯂꯦ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯒ ꯉꯁꯥꯏ ꯃꯍꯥꯛꯅ ꯐꯝꯈꯤꯕ ꯊꯩꯕꯣꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯂꯥꯛꯇꯨꯅ ꯐꯝꯊꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃ ꯊꯦꯡꯗꯨꯅ ꯊꯝꯂꯦ ꯑꯗꯨꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯂꯩꯋꯥ ꯀꯌꯥ ꯁꯣꯟꯕ ꯍꯧꯔꯛꯏ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯀꯌꯥ ꯁꯣꯟꯕ ꯍꯧꯔꯛꯄꯗ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯀꯔꯤ ꯑꯃꯠꯇ ꯇꯧꯗꯦ ꯀꯥꯎꯖꯦꯡ ꯍꯥꯔꯧ ꯈꯣꯡꯕ ꯑꯃꯗꯤ ꯍꯪꯉꯣꯏꯁꯤꯡꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯅꯠꯇꯕ ꯀꯔꯤ ꯑꯃꯠꯇ ꯇꯥꯗꯦ ꯃꯇꯝ ꯑꯗꯨꯗ ꯁꯪꯒꯣꯏ ꯆꯥꯎꯅ ꯀꯔꯤꯅꯣꯅꯤ ꯑꯩꯅ ꯁꯣꯜꯂꯤꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯗꯨꯕꯨ ꯁꯣꯏꯔꯕ ꯖꯥꯠꯂꯥ ꯀꯔꯤ ꯑꯃꯠꯇ ꯃꯊꯤ ꯐꯣꯡꯂꯛꯇ꯭ꯔꯤꯕ ꯑꯁꯤꯕꯨ ꯑꯃꯨꯛꯇꯪꯒ ꯁꯣꯟꯒꯦꯁꯦ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯃꯤꯍꯨꯜ ꯊꯧꯍꯨꯟ ꯀꯀꯥꯗꯤ ꯁꯨꯕ ꯖꯥꯠ ꯅꯠꯇ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯍꯣꯔꯦꯟ ꯀꯔꯤꯒꯨꯝꯕ ꯂꯥꯗ꯭ꯔꯥꯃꯥꯒꯤ ꯃꯑꯣꯡꯗ ꯆꯣꯌꯦꯡ ꯒꯥꯏꯅ ꯍꯦꯛ ꯆꯣꯡꯊꯣꯔꯛꯄ ꯅꯠꯇ꯭ꯔꯒꯅ ꯃꯔꯣꯡ ꯃꯔꯣꯡ ꯂꯣꯡꯂꯤꯕ ꯊꯩꯕꯣꯡꯒꯤ ꯃꯁꯥ ꯃꯔꯛꯁꯤꯗꯒꯤ ꯃꯀꯣꯛꯅꯒ ꯌꯨꯡꯂꯒ ꯀꯨꯝꯊꯔꯛꯂꯕꯗꯤ ꯑꯩꯗꯤ ꯂꯣꯏꯔꯗꯅ ꯍꯦꯔꯥ ꯑꯩꯅ ꯎꯅꯁꯦꯗꯅ ꯀꯧꯔꯒ ꯑꯩꯅ ꯎꯅꯕ ꯄꯥꯝꯂꯤꯕ ꯕꯁꯇꯨ ꯑꯗꯨ ꯂꯥꯛꯂꯕ ꯀꯥꯟꯗ ꯑꯩꯅ ꯑꯃꯨꯛ ꯀꯤꯁꯜꯂꯕꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯔꯗꯒꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯩ ꯑꯃꯨꯛꯇꯪꯒ ꯁꯣꯜꯂꯒꯦꯁꯦ ꯑꯁꯨꯝꯅ ꯁꯒꯣꯏ ꯖꯥꯎꯗꯣ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯃꯊꯪ ꯃꯊꯪ ꯑꯃꯨꯛ ꯁꯣꯟꯕ ꯍꯧꯔꯛꯏ ꯍꯟꯇꯃꯨꯛꯇꯤ ꯁꯪꯒꯣꯏ ꯆꯥꯎꯒꯤ ꯃꯁꯥꯗ ꯍꯥꯏꯐꯝ ꯈꯪꯗꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯤꯡ ꯂꯥꯎꯈ꯭ꯔꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯄꯒꯤ ꯁꯥꯍꯨꯝ ꯑꯃ ꯃꯉꯣꯟꯗ ꯐꯪꯏ ꯑꯗꯨꯒ ꯃꯥꯒꯤ ꯑꯀꯣꯏꯕꯗꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯠꯈꯤꯕꯒꯤ ꯇꯨꯡ 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 ꯂꯥꯎꯅ ꯆꯦꯟꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯈꯤꯕꯗꯨꯗ ꯁꯪꯒꯣꯏ ꯆꯥꯎꯗꯣ ꯃꯁꯥꯗꯣ ꯕꯪ ꯂꯥꯎꯈꯤꯗꯨꯅ ꯍꯨꯃꯥꯡ ꯃꯅꯞꯄꯤ ꯀꯥꯡꯈꯠꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯪꯒꯣꯏ ꯆꯥꯎꯅ ꯍꯥꯏ ꯅꯪ ꯂꯥꯛꯂꯕ꯭ꯔꯣ ꯅꯪ ꯂꯥꯛꯂꯕ꯭ꯔꯣ ꯂꯥꯏ ꯀꯧꯊꯣꯛꯄꯒꯤ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯂꯩꯋꯥ ꯑꯁꯤ ꯑꯣꯖꯥꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯄ ꯅꯠꯇꯦ
ꯇꯨꯃꯤꯟꯅ ꯍꯨꯔꯥꯜꯂꯛꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯀꯔꯤ ꯀꯔꯝ ꯇꯧꯔꯒ ꯊꯣꯛꯂꯛꯀꯗꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯤ꯫ ꯑꯃꯨꯛ ꯁꯣꯟꯗꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯁꯪꯒꯣꯏꯖꯥꯎꯅ ꯑꯍꯨꯝꯂꯛ ꯁꯣꯜꯂꯨꯕꯗꯨꯗꯗꯤ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤ꯫ ꯅꯣꯛꯂꯤꯕꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯤꯛ ꯍꯤꯛ ꯀꯞꯂꯤꯕꯔꯥ ꯀꯔꯤꯅꯣꯝꯗꯤ ꯇꯧꯔꯤ꯫ ꯁꯪꯒꯣꯏꯖꯥꯎ ꯃꯁꯥꯗ ꯍꯨꯃꯥꯡ ꯅꯞꯄꯤ ꯀꯥꯡꯕ ꯃꯈꯩ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯒ ꯍꯥꯏ, ꯑꯩꯅ ꯀꯧꯔꯤꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯂꯥꯛꯄ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯑꯀꯣꯏꯕꯗ ꯗꯨꯡꯗꯥꯡ ꯆꯠꯂꯒ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯑꯩ ꯏꯃꯥꯡꯁꯤꯗ ꯊꯣꯛꯂꯛꯎ꯫ ꯁꯪꯒꯣꯏꯖꯥꯎꯅ ꯃꯔꯩ ꯂꯀꯛ ꯇꯧꯗꯨꯅ ꯀꯤꯒꯨꯝ ꯀꯔꯤꯒꯨꯝ ꯍꯥꯏꯔꯨꯕ ꯑꯗꯨꯗ ꯑꯣꯏꯔ ꯃꯥꯜꯂꯤ꯫ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯇꯪ ꯊꯥꯞꯇꯣꯛꯂꯒ ꯂꯩꯔꯤꯕ ꯊꯩꯕꯣꯡ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯤꯕꯗꯨꯒꯤ ꯃꯔꯨꯝꯗꯒꯤ ꯃꯨꯁꯤꯟ ꯃꯨꯅ ꯂꯦꯡ ꯊꯣꯛꯂꯛꯏ꯫ ꯃꯗꯨ ꯎꯔꯨꯕꯗ ꯁꯪꯒꯣꯏꯖꯥꯎꯗꯤ ꯍꯧꯗꯨꯅ ꯆꯦꯟꯅꯤꯡꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯀꯤꯕ ꯄꯨꯝꯅꯃꯛ ꯈꯥꯡꯖꯤꯜꯂꯒ ꯍꯩ, ꯅꯪ ꯂꯥꯛꯂꯕ꯭ꯔꯥ? ꯑꯩ ꯋꯥ ꯍꯥꯏꯒꯦ, ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯕ ꯃꯈꯣꯏ ꯅꯤꯂꯃꯅꯤ, ꯕꯨꯕꯣꯜ, ꯗꯣꯅꯣ, ꯃꯦꯔꯥ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯊꯛꯇ ꯅꯪꯅꯅꯦ ꯈꯔ ꯀꯤꯍꯟ ꯈꯪꯍꯜꯂꯨꯆꯣ, ꯑꯗꯨꯒ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯎ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯪꯒꯣꯏꯖꯥꯎꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯊꯩꯕꯣꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯂꯨꯝꯂꯤꯕ ꯃꯨꯁꯤꯟ ꯃꯨꯕ ꯑꯗꯨꯅ ꯁꯪꯒꯣꯏꯖꯥꯎꯒꯤ ꯃꯥꯏꯀꯩ ꯇꯞꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯈꯨꯗꯨ ꯀꯨꯜꯂꯒ ꯃꯇꯨꯝ ꯇꯥꯁꯜꯂꯒ ꯂꯦꯡ ꯁꯨꯝ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ꯫ ꯃꯗꯨ ꯎꯕꯗ ꯁꯪꯒꯣꯏꯖꯥꯎꯗꯤ ꯃꯤꯍꯨꯟ ꯀꯀꯥꯁꯦ ꯁꯣꯡꯂꯤꯕ꯭ꯔꯥ ꯆꯣꯡꯗ꯭ꯔꯤꯕ꯭ꯔꯥ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ꯫ ꯊꯋꯥꯏ ꯃꯄꯥꯟ ꯊꯣꯛꯄ ꯍꯥꯏꯕꯗꯨ ꯌꯧꯔꯤ꯫ ꯑꯗꯨꯕꯨ ꯇꯞꯅ ꯈꯥꯝꯖꯤꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯪꯒꯣꯏꯖꯥꯎꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯨꯔꯤ ꯂꯦꯡ ꯆꯠꯂꯤꯕ ꯑꯗꯨꯅ ꯁꯪꯒꯣꯏꯖꯥꯎꯅ ꯀꯠꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯀꯔꯤ ꯍꯥꯏꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯁꯪꯒꯣꯏꯖꯥꯎꯅ ꯃꯈꯣꯏꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯏꯗꯅ, ꯍꯩ, ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯨꯕꯨ ꯅꯍꯥꯛꯄꯨ ꯒ꯭ꯌꯥꯟ ꯇꯥꯔꯕꯔꯣ? ꯑꯩꯅ ꯍꯥꯏꯈꯤꯕ ꯃꯤ ꯃꯃꯤꯡꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯆꯤꯊꯕ ꯌꯥꯕ ꯅꯠꯇꯦ꯫ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯀꯤ ꯑꯈꯪ ꯈꯔ ꯅꯪꯍꯜꯂꯨꯆꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯁꯪꯒꯣꯏꯖꯥꯎꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯑꯗꯨꯅ ꯅꯁꯥ ꯐꯥꯎꯕ ꯑꯩ ꯎꯕꯗ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯀꯤꯊꯤꯛ ꯀꯤꯔꯨꯝ ꯇꯧꯕꯗ ꯅꯠꯇꯅ ꯌꯦꯡꯉꯨ, ꯅꯁꯥꯒꯤ ꯅꯃꯤꯡ ꯐꯥꯎꯕ ꯀꯥꯎꯊꯣꯛꯆꯔꯤ, ꯑꯗꯨꯒ ꯑꯩꯉꯣꯟꯗꯒꯁꯨ ꯊꯧꯗꯥꯕ ꯁꯥꯔꯤ꯫ ꯍꯩ, ꯅꯪ ꯑꯗꯨ ꯂꯩꯊꯠꯂꯒ ꯇꯨꯡꯂꯣꯝꯗ ꯄꯥꯜꯂꯨ ꯍꯥꯏꯕ꯭ꯔꯣ? ꯃꯇꯝ ꯑꯗꯨꯗ ꯁꯪꯒꯣꯏꯖꯥꯎꯅ ꯀꯤꯌꯗꯨꯅ ꯍꯩ, ꯑꯩꯉꯣꯟꯗ ꯑꯗꯨꯝꯅꯒ ꯍꯥꯏꯔꯛꯀꯅꯨꯅꯦ꯫ ꯅꯪꯒꯤ ꯑꯗꯨꯒꯨꯝꯂꯕ ꯇꯪꯀꯥ ꯑꯗꯨꯗ ꯑꯩꯅ ꯀꯤꯒꯗꯕ ꯅꯠꯇꯦ꯫ ꯆꯠꯂꯨ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯇꯧꯁꯤ, ꯆꯠꯂꯨ, ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯗ ꯀꯤꯍꯟ ꯈꯪꯍꯜꯂꯨꯆꯣ, ꯆꯠꯂꯨ꯫ ꯃꯇꯝ ꯑꯗꯨꯗ ꯁꯪꯒꯣꯏꯖꯥꯎꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯂꯥꯏꯃꯨ ꯑꯗꯨꯅ ꯍꯩ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯊꯕꯛ ꯑꯃ ꯑꯣꯏꯅ ꯍꯥꯏꯔꯛꯑꯣ꯫ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯑꯩꯁꯤꯕꯨ ꯀꯩꯗꯧ ꯍꯥꯏꯔꯤꯕꯅꯣ? ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯗꯤ ꯅꯤꯁꯥ ꯆꯥꯕꯅꯤ, ꯑꯩꯕꯨ ꯑꯣꯏꯅ ꯁꯦꯗꯣꯛꯑꯒ ꯊꯥꯔꯛꯇꯅ꯫ ꯃꯇꯝ ꯑꯗꯨꯗ ꯁꯪꯒꯣꯏꯖꯥꯎꯅ ꯃꯤꯒ ꯂꯥꯏꯒꯁꯤꯕꯨ ꯃꯤꯅ ꯉꯝꯂꯕꯔꯣ? ꯆꯠꯂꯨ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯇꯧ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯑꯐꯕ ꯁꯨꯡꯑꯣꯏ ꯑꯣꯏꯔꯔꯣꯏ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯁꯪꯒꯣꯏꯖꯥꯎꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯑꯗꯨꯅ ꯐꯔꯦ, ꯑꯩ ꯆꯠꯂꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏ ꯃꯔꯤꯅ ꯑꯩꯕꯨ ꯁꯤꯗꯣꯛꯇꯨꯅ ꯊꯥꯔꯛꯂꯕꯗꯤ ꯅꯪ ꯅꯨꯡꯉꯥꯏꯅꯤꯗꯅ ꯍꯥꯏꯔꯝꯂꯒ ꯃꯥꯡꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯁꯪꯒꯣꯏꯖꯥꯎꯅ ꯀꯔꯤꯅꯣꯅꯦ, ꯀꯧꯊꯣꯛꯄꯅ ꯑꯩꯅ ꯀꯧꯊꯣꯛꯂꯦ, ꯑꯗꯨꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯊꯧꯗꯥꯔꯝꯅꯤꯅꯦ꯫ ꯉꯁꯤꯅꯦ ꯑꯩꯅ ꯁꯥꯎꯔꯛꯇꯅ ꯀꯩꯗꯧꯗꯣꯔꯤꯕ? ꯑꯩꯅ ꯁꯥꯎꯔꯒ ꯌꯨꯝꯗ ꯆꯪꯈꯤꯗꯧ ꯉꯥꯏꯔꯦꯅꯦ꯫ ꯁꯪꯒꯣꯏꯖꯥꯎ ꯃꯇꯣꯝꯇ ꯉꯥꯡꯂꯒ ꯂꯩꯍꯧꯔꯤꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯅꯤꯂꯃꯅꯤ, ꯕꯨꯕꯣꯜ, ꯗꯣꯅꯣ ꯑꯃꯗꯤ ꯃꯦꯔꯥ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯅꯣꯛꯈꯤꯗꯨꯅ ꯂꯥꯡꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃꯗ ꯁꯥꯟꯅꯔꯒ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯂꯃꯅꯤꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯃꯥꯒꯤ ꯃꯇꯨꯡ ꯈꯔ ꯑꯣꯏꯔꯞꯅ ꯂꯩꯔꯤꯕ ꯂꯐꯨ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯨꯝꯗꯒꯤ ꯃꯨꯁꯤꯟ ꯃꯨꯅ ꯅꯨꯄꯤ ꯑꯃ ꯊꯣꯔꯛꯂꯤ꯫ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯅꯨꯄꯤꯅꯤ ꯍꯥꯏꯕꯗꯤ ꯈꯪꯉꯤ, ꯃꯈꯣꯏ ꯃꯔꯤꯅ ꯊꯥꯜꯂꯤꯕ ꯀꯦꯟꯗꯜ ꯑꯗꯨꯒꯤ ꯃꯉꯥꯜꯗ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯂꯃꯅꯤꯅ ꯀꯔꯤꯅꯣ ꯁꯤꯗꯤ? ꯍꯩ, ꯅꯈꯣꯏꯕꯨ ꯌꯦꯡꯉꯨꯅꯦ, ꯁꯤꯗꯩꯁꯤꯕꯨ ꯀꯔꯤꯅꯣꯅꯦ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯁꯨ ꯃꯊꯪ ꯅꯤꯂꯃꯅꯤꯅ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯤꯕ ꯑꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯕꯨꯕꯣꯜꯅ ꯁꯤꯕꯨ ꯕꯨꯠ ꯅꯠꯇ꯭ꯔꯣ? ꯉꯥꯏꯈꯣꯀꯣ, ꯑꯩ ꯑꯃꯨꯛꯇꯪ ꯊꯦꯡꯉ ꯌꯦꯡꯒꯦ꯫ ꯗꯣꯅꯣꯅ ꯉꯥꯏꯈꯣꯗ,
ꯕꯨꯠꯇ ꯊꯦꯡꯉꯨꯕ ꯍꯥꯏꯕꯁꯤ ꯅꯈꯨꯠꯇꯨ ꯁꯤꯡꯂꯥꯏ ꯍꯧꯖꯅꯤ ꯃꯦꯔꯥꯅ ꯉꯥꯏꯈꯣ ꯕꯨꯠꯇ ꯊꯦꯡꯕ ꯍꯥꯏꯕꯁꯦ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯪꯗꯅ ꯍꯦꯛꯇꯃꯛ ꯊꯦꯡꯕ ꯌꯥꯕ ꯅꯠꯇꯦ ꯑꯩ ꯇꯧꯒꯦ ꯑꯩ ꯃꯟꯇ꯭ꯔ ꯁꯣꯟꯒꯦ ꯁꯦ ꯈꯨꯄꯥꯛꯀ ꯈꯨꯅꯨꯡꯒ ꯈꯣꯡꯄꯥꯛꯀ ꯀꯧꯁꯜꯂꯕꯗꯤ ꯅꯊꯛ ꯊꯔꯣ ꯑꯣꯜꯂꯒꯗꯤ ꯍꯩꯁꯨ ꯑꯦ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎ ꯃꯦꯔꯥꯒꯤ ꯃꯟꯇ꯭ꯔꯁꯤꯗꯤ ꯑꯅꯧꯕꯅꯦ ꯃꯦꯔꯥꯅ ꯄꯔꯄꯞ ꯆꯪꯁꯤꯟꯗꯨꯅ ꯁꯪꯒꯣꯏꯖꯥꯎꯅ ꯊꯥꯔꯛꯂꯤꯕ ꯂꯥꯏꯃꯨ ꯑꯗꯨꯗ ꯁꯣꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯁꯪꯒꯣꯏꯖꯥꯎꯅ ꯊꯥꯔꯛꯄ ꯕꯨꯠ ꯑꯗꯨꯅ ꯀꯔꯤꯅꯣ ꯃꯣꯏꯅ ꯇꯧꯔꯤꯕꯁꯤꯕꯣ ꯑꯩꯉꯣꯟꯗꯕꯨ ꯁꯣꯛꯀꯦ ꯍꯥꯏꯗꯨꯅ ꯇꯥꯟꯅꯔꯛꯂꯤꯕꯁꯤꯕꯣ ꯑꯩ ꯆꯦꯜꯍꯧꯗ꯭ꯔꯕꯗꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯁꯣꯛꯈ꯭ꯔꯕꯗꯤ ꯑꯩꯁꯤ ꯑꯃꯥꯡꯕ ꯂꯥꯏ ꯁꯣꯏꯗꯅ ꯑꯣꯏꯕ ꯇꯥꯔꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯁꯪꯒꯣꯏꯖꯥꯎꯅ ꯊꯥꯔꯛꯂꯤꯕ ꯂꯥꯏꯃꯨ ꯑꯗꯣ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯅꯅꯕ ꯍꯣꯠꯅꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯦꯔꯥꯅ ꯑꯩ ꯉꯥꯏꯈꯣꯅꯦ ꯆꯦꯟꯈꯤꯅꯨꯅꯦ ꯅꯪꯕꯨ ꯁꯣꯝ ꯆꯦꯟꯈ꯭ꯔꯤꯅꯤ ꯃꯦꯔꯥꯅ ꯇꯥꯟꯅꯕ ꯑꯗꯨꯗ ꯗꯣꯅꯣ ꯕꯨꯕꯣꯜ ꯑꯃꯗꯤ ꯅꯤꯂꯃꯅꯤꯁꯨ ꯇꯥꯅꯧ ꯃꯥ ꯐꯥꯔꯕꯗꯤ ꯑꯩꯈꯣꯏꯅ ꯁꯤꯗꯩꯗ ꯒꯟꯖꯥ ꯊꯛꯇꯨꯅ ꯂꯩꯊꯣꯛꯂꯒ ꯃꯥꯅ ꯒꯟꯖꯥ ꯍꯨꯔꯥꯟꯕ ꯌꯥꯒꯗꯧꯔꯤꯕꯅꯤ ꯇꯥꯅꯧ ꯍꯥꯏꯗꯨꯅ ꯇꯥꯟꯅꯔꯛꯂꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯁꯪꯒꯣꯏꯖꯥꯎꯒꯤ ꯕꯨꯠ ꯑꯗꯣ ꯆꯦꯟꯗꯨꯅ ꯈꯥꯡꯂꯤ ꯀꯔꯤꯅꯣꯅꯦ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯣ ꯑꯩ ꯎꯔꯒ ꯀꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯩꯕꯨ ꯑꯣꯏꯅ ꯐꯥꯅꯕ ꯇꯥꯟꯅꯔꯛꯂꯤꯅꯤ ꯑꯣꯟꯊꯣꯛꯄ ꯃꯤꯑꯣꯏ ꯑꯍꯨꯝ ꯃꯔꯤꯗ ꯑꯩꯁꯤ ꯍꯦꯛ ꯇꯧꯔꯣꯏꯗꯕꯁꯦ ꯑꯩ ꯁꯣꯝꯗ ꯂꯨꯝꯃꯒꯦ ꯑꯩ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯨꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯣꯝꯗ ꯇꯥꯟꯅꯔꯛꯂꯤꯕ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯗ ꯃꯥꯡꯈ꯭ꯔꯦꯅꯤ ꯍꯧꯖꯤꯛꯇ ꯁ꯭ꯋꯥꯏꯗ ꯂꯩꯍꯧꯗꯥꯏꯅꯤ ꯊꯤꯌꯨ ꯁ꯭ꯋꯥꯏꯗ ꯃꯥꯡꯈꯤꯕꯗꯣ ꯃꯔꯝ ꯅꯝꯃꯨ ꯃꯣꯏ ꯕꯨꯠꯁꯤꯡꯁꯤꯗꯤꯅꯦ ꯍꯤꯡꯒꯥꯏ ꯃꯔꯝ ꯅꯝꯕꯅꯤ ꯊꯤꯌꯨ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯨꯕꯣꯜꯅ ꯋꯥꯔꯛꯇ ꯂꯩꯔꯦ ꯋꯥꯁꯤꯅꯤ ꯍꯥꯏꯗꯨꯅ ꯕꯨꯕꯣꯜ ꯗꯣꯅꯣ ꯃꯦꯔꯥ ꯑꯃꯗꯤ ꯅꯤꯂꯃꯅꯤ ꯃꯈꯣꯏ ꯃꯔꯤ ꯆꯪꯗꯨꯅ ꯕꯨꯠ ꯑꯗꯨꯅ ꯅꯞꯂꯤꯕ ꯋꯥ ꯑꯗꯣ ꯃꯈꯣꯏ ꯃꯔꯤ ꯃꯥꯟꯅꯔꯒ ꯀꯣꯔꯣꯛ ꯅꯤꯛꯂꯤ ꯑꯗꯨꯝꯅ ꯅꯤꯛꯂꯛꯄꯗꯨꯗ ꯁꯪꯒꯣꯏꯖꯥꯎꯒꯤ ꯕꯨꯠ ꯑꯗꯣ ꯋꯥ ꯃꯇꯣꯟ ꯑꯗꯨꯗ ꯇꯣꯡꯕꯗꯨ ꯉꯝꯗ꯭ꯔꯗꯨꯅ ꯖꯔ ꯅꯥꯟꯊꯔꯛꯂꯤ ꯑꯃꯨꯛ ꯀꯥꯈꯠꯂꯤ ꯅꯥꯟꯊ ꯇꯧꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯨꯠ ꯑꯗꯨꯅ ꯃꯁꯤꯗꯤ ꯉꯝꯖꯄꯣꯠꯇꯦ ꯍꯥꯏꯗꯨꯅ ꯆꯣꯡꯊꯔꯒ ꯋꯥꯄꯜ ꯃꯔꯛ ꯑꯗꯨꯗ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯤ ꯑꯁꯨꯝꯅ ꯅꯤꯂꯃꯅꯤ ꯕꯨꯕꯣꯜ ꯗꯣꯅꯣ ꯑꯃꯗꯤ ꯃꯦꯔꯥ ꯃꯈꯣꯏ ꯃꯔꯤꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯇꯥꯟꯅꯔꯛꯄꯗꯨꯗ ꯀꯩꯔꯣꯏ ꯂꯩꯀꯥꯏꯁꯤꯡꯁꯨ ꯃꯊꯪ ꯂꯣꯏꯅꯃꯛ ꯍꯧꯒꯠꯅꯔꯛꯂꯤ ꯑꯗꯨꯒ ꯃꯈꯣꯏ ꯃꯔꯤꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ haiduna mokhoi chensilakli matam aduda donona somna kanda bulla ma chinkrabani tanau somna kanda bulla ma chinkrabani tanau haiduna mokhoi singa do hotro tanarakli adumna mokhoi mayam sing lekai gi mi sing tawduna asom tanarakpana put aduna chenkhiba maikai aduda sum lakpana haujikti sangoi jauna bu chanariba jaga do yausalakli haujikti but adusu sangoi jaugi manang yausalakduna but aduna sangoi jauta ngasi gi ai halage ai ngasi di phium tadre hei hairam laka mangkhri sangoi jauna era kari yuri tawri basibo mi mayam ma thumjalak le asum na hairaga leiringai mayam no gomsilakuna sangoi jaubu phare aduga sangoi jau namna but chanari basi kari gino haiduna mayam gomsilakuna hangli tanja aduda sangoi jau kharaga kiraga leibani but aduna hairamba wahai aduga ngakpaga masa adot kubum lafong khangduna matung tawduroi haina kolaw lawga leikhri matawa sumna sangoi jau do mayam changduna pharaga but chanarami haiduna mayamna mahakpu yamna thina saikhi masigi batung mathangi nongalak labata leikai gi lampakta puthokuna sangoi jauna lai sanarame haiduna mayamna mahakpu wayinkhi matamaruda sangoi jauna maha ngarang khaktang changyeng amakhak tawjurubani aduna ai mayamda lale haijari matung manau sugumbase amukhana tawjuraroi haiduna mayamda sangoi jauna khurumlei masidagidi mayamna su sangoi jaubu ngakpirei asumna tawduna mayamdo mahai loina makhanakraba matungta nilamani bubol dono amadi mera mokoi ahumbu lekai miyamna ganja party se thongna yamna phai mokoi bu tamnagi haiduna lakpa mokoi bu hat ke haiduna lakpa butpu koitan tanaraga mokoi bu tharakliba maibu phawwa mayam amangda puthoktu lale haihen bangami haiduna mokoi gi maming amuka henna chatkhi aduga somdana sangoi jau mirak narak jingnaga numitugi numidangda lai ado magi akhang hai oja sing aduga tanaraga loisankhri
ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯁꯪꯒꯣꯏ ꯆꯥꯎ ꯑꯃꯨꯛ ꯍꯟꯅ ꯂꯥꯏ ꯁꯥꯟꯅꯈꯤꯗꯦ꯫ ꯑꯗꯨꯒ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤꯗꯤ ꯍꯦꯟꯅ ꯃꯃꯤꯡ ꯆꯠꯇꯨꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯁꯦꯠ ꯀꯥꯏꯗꯨꯅ ꯂꯩꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫